पाउचेदा युमफम ओइबा मरोइबा पाउ खरा अपडेट तौजरी बोरोबेत्रा पुलिस स्टेशन दा चंगजाफम लौरिबा मितै सिंग लौथोकपिनबा अपील तौरकली कुकी मिलिटेंट सिंगना फादुना पुकिबा अपिकपा अंगांग यावना मियोय तरुक अथुबा मतमदा लेंगाकना अथुबा मतमदा पुथोकपिरउ लोइनाना मखोइबु साफगदबा मफम अमदा पुथोकपियु हाइना जिरीबाम डिस्ट्रिक्ट की बोरोबेत्रा पुलिस स्टेशन दा चंगजाफम लौदुना लैरिबा सिंगना लेंगाकता अपील तौरकली मफम अदुदा चंगजाफम लौदुना लैरिबा मियामना मिफम अमा पांगतोक्तुना थादोरकवा वीडियो रिलीज अमदा नखोइना लैरिबा मफम असी साफगदबा मफम अमा ओइरक्तबना मखोइबु मफम चाबा अमदा पुथोकपियु मखोइगी पुंसी लेंगाकना कनबियु हाइरगली नाकल अमरोमदा अपिकपा अंगांग यावना मांगखिबा मियोय तरुक कन्ननबा security force na rescue operation chathari adubu hojik phawbagi oinadi thiba phangdri tha asigi chachat 13 da kuki khulai paiba singna borobetra police station da akanba attack chatharakpada security force na khut hanbada leikidraba kuki militant singna halamba meitei micham ani gi hakjang asamgi silchar da postmortem chathari hairi makha tarakpa pauda manipur da crpf company kun amaga thajilakre हौकिबा नुमित खरनी असिदा मणिपुर दा नौना हिंसा की थौदोकसिंग थोलकपदगी सेंट्रल आर्म पुलिस फोर्स CAPF कंपनी कुन पर्सनल लिसिंगनी मणिपुर दा एयरलिफ्ट तौदुना ngasi थाजिलखरे ngang lebak pokpa numiki numidang da मिनिस्ट्री ऑफ होम अफेयर्स ना ऑर्डर थोकतुना अहेनबा फोर्स असि थाजिलखबनी ऑफिशियल ओइबा पाउगी रिसोर्स अमगी मतुंग इन्ना मणिपुर दा नौना हिंसा की थौदोकसिंग थोलकपदगी CRPF की अहेनबा कंपनी कुन अमगा एयरलिफ्ट तौदुना मणिपुर दा थाजिनबा हौकिबा लेबाकपा नुमिकी नुमिदांगदा मिनिस्ट्री ऑफ होम अफेयर्स ना ऑर्डर अमा थोखिबनी मखा तारकपा अतोपा पाउदा जिरी लंबीदा पोट पुरकपा ट्रक अनि कुकी खुलाई पाइबसिंगना नोंमै कापसिनदुना मै थाखरे रोंगमै नागाना तामेंगलोंग अमदी नोने डिस्ट्रिक्टता कुकी बॉयकॉट तौखरे जिरी बामदगी नोने तमना लाकपा तिलौ पुरकपा ट्रक अमा यावना पोचै पुरकपा ट्रक अनि ngasi अयुक ऑल कैफुंदाइदा कुकी मिलिटेंट सिंगना नोंमै कापसिनदुना मै थाखरे ड्राइवर दे अशोक अपन याहोद्रे अमरोंदा थोंग अदु यानिंगदबा फोंदोक्तुना रोंगमै नागा स्टूडेंट ऑर्गेनाइजेशन मणिपुर RNSOM ना तामेंगलोंग अमसुंग नोने डिस्ट्रिक्ट कुकी बॉयकॉट तौदुना मखोइदा पोचै योनबा अमदी पीबदा खुदक्तगी थिंखरे अथिंगबा असि मखा ताबा नोटिस अमा थोक्ट्रिबा फावबा चनगनी हाइरी पुलिसतगी फंगबा पाव अमगी मतुंग इन्ना तामेंगलोंग डिस्ट्रिक्ट की तौसेम पुलिस स्टेशन की मनुंग चनबा ऑल कैफुंदाई एरिया दा ngasi ayuk pung 3 lom tabada jeribaamdagi none tamna tilou puraga lakpa truck ama kuki militant singna mai thakibaga loinana alu porakpa truck amana nongoi maru masing khangdana kapsilamle jeribaamdagi tilou puraga none tamna lakiba tilou puduna lakpa truck registration number AS11 BC 3577 amasung alu purakpa truck registration number MN05 C3992 कुकी मिलिटेंट सिंग अदुना नमदुना खामलगा तिलौ पुरकप ट्रक अदुना मई थारगा अलू पुरकप ट्रक अदुना नोंगै कापसिलंबनी गारीगी मियोय सिंगदि असो अपन याहोखिदे थौदोक थोफमदा तौसेम पुलिस स्टेशन गी कांगबु अमा संगसिनबदगी मखाताबा थोहनिंगदबा थौदोक सिंगदि थोकिद्रे मई थाखिबा अमदी नोंगै कापसिनखिबा ट्रक अनि अदुगी मपु नागा कम्युनिटी गी मियोयनी ट्रक सिंग अदु नन लोकल ड्राइवर सिंगना थौरकपनी हाइरी अमरोमदा तंगाई फदबा चाना थंगनबा पोलम सिंग पुदुना जिरीबामदगी लाखिबा ट्रक अनिबु कुकी मिलिटेंट सिंगना मई थादोखिबा अमदी नोंमै राउंड चामरोंग कापसिलमखिबा थोंग अदुबु रोंमै नागा स्टूडेंट ऑर्गेनाइजेशन मणिपुरना अकनबा मोंगदा कंडेम तौरकपगा लोइनाना तामेंगलोंग डिस्ट्रिक्ट अमसुंग नोने डिस्ट्रिक्टता कुकी सिंगबु खुदक्तगी बॉयकॉट तौदुना डिस्ट्रिक्ट अनि असिगी मनुंगदा कुकी सिंगदा पोट योनबा अमदी पीबदा अथिंगबा थमखिबनी RNSOM ना थादोरकपा चिरोल अमना अथिंगबा असि थमले हाइना फोंदोरकपगा लोइनाना मणिपुर दा सही अमा मखाइरोम तंगदु लेतादबा फिबम अमदा लैरकलिबा मतम असिदा रोंमै नागा कम्युनिटी ना लंदम असिदा शांति हंजिलकनबा अंगम्बा थाकता होनबदगी लोइनाना लाइफ लाइन असिदा नोमगी तंगाई फदना चंगदबा याद्रबा पोलमसिंग पुबदा अथिंगबा अमसुंग अयतपा अमता पीदनबा अकनबा थबक लौखतुना लाखिबनी मखा तारकपा पाउदा सेनापति दा लोकल पुलिस ऑफिसर खक्तमक थमगदबनी SDSA हौजिक ओइरगलिबा फिबम असिदा सेनापति डिस्ट्रिक्ट की मियामना नन नागा पुलिस ऑफिसर अमतदा थाजबा लैरक्तबना अथुबा मतमदा हौजिक लैरिबा नन नागा पुलिस ऑफिसर सिंग असिगी महुता लोकल पुलिस ऑफिसर सिंगना महुत सिनबिनबा सेनापति डिस्ट्रिक्ट स्टूडेंट एसोसिएशन SDSA ना होम डिपार्टमेंट तक्सिलकली SDSA ना थादोरकपा चिरोल अमदा
Manipurda hojik oirakliba phibam asida Senapati district ki miyamna district asida mathau tawduna lakliba nan naga police officer sing asida thajaba leitre amaram asina district asida local police officer kaktamak mathau tawhanbiyu haina home department ge puning singsilakhibani hojik district asida mathau tawriba nan naga police officer sing Purul police station Jirian Mang Nonglak Tungjoi police station Johnson Sontak Phaibang police station Lumithang Wifi Senapati police Jason Amadi Neha Gaulin Kipgen Chunggon police station gi Lalun S Gangte Senapati headquarters ki SDPO B Lunthang Wifi amasung additional SP law and order Thangkhochon Haukip haribasing asi athuba matamda transfer tawraga local police officer oina thambiyu hairi Makha tarakpa pawda Naga CSO singna tongan ba warep sing loduna lengakta numit humni gi matam thakre Imphal East district ki Yangyangpokpi da tha asigi taramathoi da Kuki militant singna lobukta nongmai kapsin duna Naga furup ki mioi ama sohan kiba thodoka mari leinana Tangkul Naga CSO singi lusingba singi apunba mifam amana tongan ba warep sing loduna lengakna numit humni gi manungda warep sing asibu thabakta onthoknaba matam thakre Tangkul Naga Food Healers Organization na thadorapa chirol amada Tangkol CSO singi lusingba singi oiba mifam adu tha asigi taramathoida Yangyangpokpi gi Santi Khongbal amasung Swichin anigi marakta New Kainan village dagi Kanson Horam Koba mioi amana mahaka loinana mioi taraga loinana low suduna leiringaida nongmai kapsinduna aso apan nangan khiba haibasi mioi bagi wakhal chendaba pangdaba amadi Naga micham singbu atamnana hatnanaba thaurangni haina amata oina warep lokhi mifam aduna makhatana nongmai kablakhiba adu lobuk aduga nangnana chingthakta leiba Kuki bunker dagi oibana lomi michambu hatnanaba honarakiba aduga daita Kuki na pugadabani haina warep lobuga loinana Nungthil Popopta Security Force anakpada laina asigumba thawong chathakiba asimakna State Center Armed Forces singna miyamgi punsi ngaksenbagi tabak lumna lawdi haina takpani maram asina mafam adudagi khudakta Security Force sing lawthoknabasu warep lawkhi laibaktiba thawdok adugi daita double engine lengak asina punaba loinana thawdok aduda chenaba sing khudakta phabaga loinana makhatana Naga longmi singna lobukta thabak subada asoi angam tholoi haibagi thajaba pigadabani amadi nongmai panduna sokiba Tangkol phurupki mioi aduda matik chaba compensation pigadabani haina su warep lawkhi Tangkol CSO singi mifamna lawkhiba mathaki warep sing asi ngasidagi numit humni manungda lengakna thabakta onthokadabani karigumba thabakta onthoktabat tarabadi matung tarakpada tholokpa apa phattagi daita lengakna puba haina su warep lawkhre hairi Makha tarakpa pawda Koutruk amadi Kadangband khulda landaraknaba Kuki militant singi gari kaya thaujillakiba ukre Sahi amaga tha Nepal suraklaba Manipurda thokliba kanglok anigi lan manung asida Kuki militant singna yamna toina bom amadi nongmai kapsinduna landarakpada natana drone bombing tawduna mihat mipun kaya thohan kraba Imphal West district ki manung chana leiriba Koutruk Kadangband Chenjam Chirang Chenjam Khunau Khurkhul amadi Kanto Sabal na chingba Maitei khul singna nauna landa chatharaknabagidamak ngarang numidang Kuki militant singi gari kaya thaujilakpa drone footage ki matengdagi uba phangle hairi pawasina hai ngasi nongalamdai pung 3:30 taba matamda Koutruk amadi Kadangband ga thangnana Kangpokpi district ke manung channa leiriba Bethel Kuki khulda afaba makhagi khulai paiba masing yamlaba Kuki militant singna tongba gari kaya mathang thaujilakpa uba phangkhibani Kuki militant singna tongba gari sing adu Kharam Baifei romdagi Koutruk National Sports University Harauthelgi mathak thangba singyang taba lambi paringda gari sing adu pareng changchilakpa ukhibani Masi urubadagi ngasi hayeng asida Kuki militant singna Koutruk Kadangband amadi thangnana leiriba Maitei khul singda landa silakadra haibagi khunja singna yamna chauna mipaiba pokle hairi ngasi nongalamdai pung 3:30 rom taba matamda changchilakiba Kuki khulai paiba singna tongba gari adu ngarang numidang Kangchuk Polandagi laklaga Singthadamda leiriba Kharam Baifeida yareklaba matung ngasi nongalamdai Bethel Kuki khulda thunglakibani haiki panba yabadi haukiba October 13 da
ꯑꯍꯤꯡꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯦꯊꯦꯜ ꯆꯤꯡꯊꯛꯇꯒꯤ ꯅꯛꯅꯅ ꯂꯩꯔꯤꯕ ꯀꯧꯇ꯭ꯔꯨꯛ, ꯀꯗꯥꯡꯕꯟ, ꯁꯦꯟꯖꯝ ꯆꯤꯔꯥꯡ, ꯁꯦꯟꯖꯝ ꯈꯨꯅꯧ, ꯈꯨꯔꯈꯨꯜ ꯑꯃꯗꯤ ꯀꯥꯟꯇꯣꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯅꯣꯡꯃꯩ ꯕꯣꯝ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯔꯣꯀꯦꯠꯅꯆꯤꯡꯕ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯁꯤꯜꯂꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯕꯪꯀꯔꯅꯆꯤꯡꯕ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯀꯦꯝꯞ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯕꯦꯊꯦꯜ ꯀꯨꯀꯤ ꯈꯨꯜꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯄꯤꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯂꯧꯈꯠꯇꯅ ꯂꯩꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯧꯈꯠꯆꯔꯤ꯫ ꯂꯥꯟ ꯈꯥꯝꯕꯗ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯈꯥꯝꯁꯤ꯫ ꯍꯥ ꯎꯔꯣꯛ ꯅꯃꯥꯡꯁꯨ ꯂꯥꯡ ꯅꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯕ ꯄꯥꯎꯔꯧ ꯑꯗꯨꯃꯛ ꯊꯥ 19 ꯐꯥꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯗ ꯆꯞ ꯆꯥꯅ ꯊꯣꯛꯄꯒꯨꯝ ꯇꯧꯔꯦ ꯍꯥꯏꯕꯗ ꯂꯥꯜꯂꯔꯣꯏ꯫ ꯃꯔꯝꯗꯤ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯗ ꯑꯇꯝꯅꯅ ꯆꯠꯊꯔꯛꯄ ꯂꯥꯟ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯂꯥꯟ ꯈꯥꯝꯕ ꯂꯥꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯗꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯄꯁꯨ ꯊꯥ 19 ꯐꯥꯔꯛꯂꯕꯅꯤ꯫ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕꯒ ꯆꯞ ꯃꯥꯟꯅꯕꯒꯨꯝ ꯇꯧꯔꯕ ꯑꯃꯗꯤ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯏꯕ ꯂꯣꯏꯅꯅ ꯀꯩ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨ ꯆꯥꯕꯒ ꯃꯥꯟꯅꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯂꯥꯏꯕꯛ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯕ ꯃꯇꯝ ꯌꯧꯔꯛꯄꯒ ꯃꯥꯟꯅꯕꯒꯨꯝ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯊꯤꯡꯅꯕ ꯂꯩꯔꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯇꯥꯟꯊꯣꯛꯍꯜꯂꯕ ꯃꯇꯨꯡ ꯀꯨꯀꯤꯁꯤꯡꯅ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯆꯝ ꯃꯩꯇꯩ ꯃꯤꯌꯥꯝꯗ ꯑꯐꯕ ꯃꯈꯜꯒꯤ ꯂꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯗ꯭ꯔꯣꯟꯅ ꯕꯣꯝ ꯊꯥꯗꯕ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯑꯁꯤꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯀꯔꯝꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯍꯪꯅꯤꯡꯏ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯅ ꯃꯇꯝ ꯁꯥꯡꯅ ꯊꯥ 15ꯃꯨꯛ ꯂꯩꯔꯛꯄ ꯑꯁꯤꯃꯛ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯊꯧꯑꯣꯡꯅꯣ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯍꯪꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯈꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯄꯨꯜꯂꯒ ꯆꯠꯊꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯁꯤꯃꯛ ꯃꯄꯨꯡ ꯐꯥꯅ ꯍꯥꯟꯅ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯝꯕꯒ ꯇꯝꯄꯥꯛꯀꯤ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯜꯗ ꯀꯣꯟꯅꯅ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯜꯗ ꯀꯣꯝꯊꯣꯛꯅ ꯆꯥꯎꯊꯥ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯉꯁꯤꯃꯛ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯄꯪ ꯑꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯐꯥꯎꯕ ꯈꯪꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯨꯀꯤꯁꯤꯡꯒ ꯁꯨ ꯆꯠꯅꯕ ꯍꯟꯗꯣꯛꯅꯕꯒꯤ ꯋꯥꯔꯦꯞ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯧꯔꯒ ꯁꯦꯟꯇꯔꯗ ꯊꯥꯔꯕ ꯐꯥꯎꯕꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯋꯥꯋꯣꯏ ꯊꯧꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯏꯟꯗꯤꯌꯥꯒ ꯌꯨꯝꯂꯣꯟꯅꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯈꯪꯂꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯒꯗꯕ ꯃꯥꯟꯗꯦ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯝꯄꯥꯛꯀꯤ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯇꯥꯟꯊꯣꯛꯄꯒ ꯂꯣꯏꯅꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯁꯤꯒꯨꯝꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯗꯁꯨ ꯄꯥꯛ ꯁꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯉꯥꯛꯅ ꯆꯠꯇꯕ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕꯗꯁꯨ ꯉꯁꯤꯃꯛ ꯊꯣꯛꯂꯤꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯂꯥꯟꯗꯥꯔꯛꯂꯣꯏ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯝꯗꯝ ꯑꯁꯤꯒꯤ CSOꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯊꯝꯂꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤꯗ ꯇꯨꯝꯗꯕ ꯍꯧꯗꯣꯛꯄ ꯂꯨꯕꯒꯨꯝꯅ ꯃꯇꯝ ꯁꯥꯡꯊꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯂꯥꯟ ꯈꯥꯝꯕ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯈꯥꯝꯕꯒꯤ ꯊꯧꯑꯣꯡ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅ ꯆꯠꯊꯗ꯭ꯔꯕꯗꯤ ꯃꯃꯥꯡꯁꯨ ꯂꯥꯡ ꯃꯇꯨꯡꯁꯨ ꯇꯦꯟ ꯂꯩꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯃꯩꯇꯩꯁꯤꯡꯅ ꯑꯔꯣꯏꯕꯤ ꯈꯣꯡꯒꯥꯎ ꯑꯣꯏꯅ ꯁꯤꯚꯤꯜ ꯋꯥꯔꯒꯨꯝ ꯊꯧꯔꯥꯡ ꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯐꯨꯔꯨꯞ 15ꯒ ꯄꯨꯜꯂꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯟ ꯈꯥꯝꯕꯗ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯈꯥꯝꯁꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯑꯃꯒ ꯂꯧꯈꯠꯆꯔꯤ꯫ ꯇꯦꯔꯣꯔꯤꯁ MLA 10ꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯅ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯅꯥꯒꯥ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ MLAꯁꯤꯡ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯑꯄꯤꯜ ꯇꯧꯕ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯕ ꯑꯁꯤ ꯂꯥꯜ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯈꯣꯡꯖꯪ ꯑꯃꯁꯨꯡ ꯗꯤꯃꯥꯟ ꯁꯧꯒꯠꯇꯨꯅ ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕ ꯀꯨꯀꯤ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ MLA 10ꯅ ꯐꯣꯡꯅ ꯁꯧꯒꯠꯇꯨꯅ ꯃꯈꯣꯏ ꯃꯤꯆꯦꯜ ꯑꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ
सेंटर अमसुंग स्टेट लेंगांगना लोगी ओइबा एक्शन लौखत्तबा असिना मरम ओइरगा लालगी फिबम लूबा नोंगमगी हेंगलखिबनी लौई कुकी एमएलए तराना लेंगाक पथाप कॉन्स्टिट्यूशन सिंगना terrorist singbu sawgatuna lebagi apunba saktam thugaina ba honaduna micham miyam hatpa amadi yumkai mei thabagi mastermind oibagi ngakpifam thoktraba maral sing leiraba phawba makhoibu maral leitabagum ngakpibagi thabak chathaba asina lamdam asi lengaklon leitabaga pangkaknari Central Government na thokliba wathok asi loisinaba haksinba firep lobagi matakta kuki amasung maitai anigi marakta hanna sunabagi aroibi thak yaudri angamba thakta nakal anigi marakta hanabagi aroiba pankai yauruba matamda Central Government na aroiba waroisin puraknaba oil chathagani haibagi thawong chathaduna leiba oirabadi wathok asigi marumda Central Government ki aronba agenda leibagi ni haina loroidabagi maram leite Central Government amadi state lengaki maikeidagi wathok asigi waroisin purakna bokhonari kuki MLA taraga wari sanari aiba wafam phongdoklabasu mamangda madugi pakhum oina kuki terrorist singi maikeidagi mitei miyamge mathakta nongmegi pakhum pirakhiba leibana lengakta tangdu leitaba puraknaba wari sananaba honabagi mahuta Lebaki apun basaktam da singnaba singi matakta khut thagani haibagi phirep lauthoknaba lobana achumba phirep oigani thajai lenghaki matakta landaduna illegal immigrant migrant terrorist singi tokhaiba lebak ama semnaba yalhomi miyambu paktaknana mihat chathariba criminal singa wari chanaraga waroisin purakani haibasi karamba makhalgi waroisin no haibasini lengaki thong asidi makoina semjaba lo chanaba ngamdaba natraga haitabagi matakta pangdabagi thongni lowi law enforcing agency singna war crime chathariba singi mayokta lokhatpham thokpa logi oiba thabak sing lokhatlabadi wathok asigi waroisin purakpa ngamgani central force singna kuki terrorist singa lengon naduna chatminariba amadi makoibu ngak chenduna leiba makai makoigi mathau sangba oina thoktuna mitei micham miyamgi mathakta landaba lepkhiroi kuki terrorist singna jiri bamda landaduna mitei hatpa amadi yumkai mei thabadigi hendoktuna central force CRPF amadi state police ta attack chatharakiba adugi chapchaba paukum pikhiba aduda kuki terrorist singi mayokta khut hanbada kuki terrorist tara hatkiba adugumna tongan ba singya tamyada mathau toriba BSF CRPF AR IRB amadi police commando singna Tolok damak usuk yungbagum leibagi mahut chapchaba mathau pangthok halabadi illegal migrant kuki terrorist singna landarakpadi lairadana kuki amata hidak taunaba thiba phangloi matang asida leiriba wahangdi kuki terrorist singda mitmangda mitei miyamgi mathakta attack chathabada makhoida order phangde haiduna usuk yungbagum tumina leibagi thawong chathariba asi central government ki maikeidagi athingba Tambagira natraga forcing adugi makok thongba singna order pi dabagira karigumba athingba thamba oiragana kari maramgi thambano karigumba athingba thamdaba oiragana pangthokpam thokpa mathau pangthoktaba oirabadi mathau masak khangdaba personnel sing adugi mathakta action lokhatabagi maramna karigino haibadu mari leinaba authority singna miyamda khanghanpham thoi makha tarapa atopa machangoiba pau amada Lojing loya da leiriba miyam singdi angakwa fangna awaba haibadu oire Manipur lengak ama ichaw chawna leina lamdam asiki law and order miyamge punsi amasung lanthum ngakpa ngamdabadagi thatara Nepal sujilaklaba kanglok anigi lal asi loisinba ngamdabadagi haujik lebak miyam kham thengna waba haibadu oire awaba asigi manungda khwaidagi hena wariba asi lojing loya haibadi chingya Tampakta tainaba mafam singda leiriba khunja singna aduki matik hena waba haibadu mayoknari awaba mayoknariba khunja sing asi sufam nongpham khangdaba nongmada chara ama phawba chaba phangdabana ayamba oiri awaba asigi manungda kuki militant singna nongmei amadi bom kapsinduna landarakani khanbadagi masagi mayum phawba leitana leiba phangdaba kayana mapung oiri tungi yombirel oigadoriba naha kaya amadi lairik laisu mapung phana Tamba phangba ngamdana makhoigi punsi manggadori maduna inkhalakliba lalgi chaitheng kham thengna mayoknariba nahasingdi khulngakpa khunja volunteer oina mathang chatkibagi achobo maram ama ohelakli masida thamoi sokna mamittagi pi tana tengtha horiba asi apokpa mama mapa singna oiri makhoigi asada macha singbu makhoina pamjaba sinphamda thajinduna mahiga chanaba honajage haina khalamba adugi asa pumnamak kanglop anigi lal asina kahenba haibadu oire piba masida aikhoigi lengaki maikeidagi loijing loyada leiriba miyamna thengnariba awaba asi haujik phawbugi oina
usinnadana leiriba asi yamna langani khalli khwaidagi hena achobo thodang lowgodoriba asi kanglupki langna sohallaba khungangsing adugi mapi mapa haibadi miyamgi mihut oiriba MLA singna oigadabani makoida bot thadaduna makoida miyamgi mihut MLA ohelakibani haibadu khangna awaba nanglaba khunja singi mathakta chattuna awa ana hangbiduna mateng panggadabani kanglupki lal asina lojing loyada leiriba khunja kaya hakthengna sohallabage haibadusu mari leinaba kendra-kendragi MLA singna hana survey tawduna khangdoknaba amadi leingak leiri sasan leiri miyamgi oiba leingakni haibadu taktuna awaba mayoknariba khunjasing asigi mateng pangbiduna makoida miyoibagi hak adu mapung phana phanghanaba honabiduna awabagi ipaktagi kanbinaba honagadabani haibasi aikhogi miyamgi mihut oiriba MLA singna khangba loinana thabak pangthokpa chungani